Palngakpado college ki gate tuda magi khobunai singduga chahaduna leiringai loisingi gari maningda yangoi sana tongduna college romda thausin khibadu ubada hoziki do yangoi sana natro kanan nupado karangai khoiga khanabadi yawbaduni magi kanglup tudagi amana mabungni khoino nangana khangtro palngakpa nupa tuda yenglaga ashiba hoi moi mungdo yamuna khangida Maboktu makhwang di koli haibabu sendoi sadana sel sandoktana leibani ekhoi lekai da sel paibada mayam marakta yawrini kai aidi ngarang ekhoi bai ni haiba khangau drabani na khut tharu redana aibo lale hairu shirane haingai ko usittaba na thajiladi kamdauba hoini sumini ekhoi bai sibudi ngakpirage mado ngarangi nupa dudi nilem suta tharoi Nakoi babaga bot let me ne haibaduki masani haibaduro madudi mi lyric lasu yam nahi haibadi Satisgarda master tawri mali karai digi paunu nangiduna aigi source mayam se lopho mi lei kaino master tawrage ekta lyric lasu hai haigadabu nati master na wai side na leira matamsida ekhoi su tawbe yai kaino mai master haidudi dubu kaidawdoino na tawbi dabai wani hausikti lyric ki matam nati se Gandhi se sigi matam moina fana officer so oisno doctor so oisno khoi pabung yet pass na law haibada laktaba ngambana dikhangaba mamana baduna adubo noi pabung gi saukri siri chahi mari kakini dana mi gidi 30 years ki service ni palngakpa mamana baduda mamit paina yenglaga hairi chahi kuntra oigera ni phuigera pumnamak chahi mari gi thabak taw misne heli saw Kitang yanadabada mapunsigi singnung manungda hangat handa chatlandoiba ko aduga chahi mari duna pham tara kandana koisat chatlurabaduna nayumda mathak makham onbalak yar nang mariyam tongning mal kandila nupi laknarusi asiai duna palngakpado college ta sangki lehoriba singdo wari sana hawi magi maran si soklamjadi bako tot kadawmini Jahidi akhoi dagi tap tanhali India ki college khuding dagi red line chinglak mi mapani ning thawoiraga pamuk muksa basardana nangni na tankidri sandagi da thidana ikhoi gai bu kana bhara laho khar khar su kangbi dradi yade mangakse hekta haigale mayam gi khubi tu na nambi dradi mapado ning thau yam noikini yarisi lao asumna makhoi su college sa sanglai Lapna palngakpado nupi khragi manakta phamlaga nok-noktana wari saramido ubada. Tawrisiyo, mapagi college to ngaikri. Nupi yamada muksak amada mukaka. Masida bo yangoy sanana karamaya bidoy no. Ngangangurano nupi gi wahawda mangagke doy minesi. Asum na mo iso palngakpagi manakta sanglay. Irang pamkraba nupi ngaktani may manakta layrimiduso palngakpana. Adudi Handaki Sunday steak the Jelasiniko, Nikana Yauniba, Nupi Yamana. Sidalaiba, Makoilo in Yaudi Kaino, Nangisikano, Malaya Kakpuning Bagiwara, Malayana, me Jamnang, Wairam Niba. I see some Naibani Kaino, Palngakpana. Koi pretty see, Kitang, Waro the Lady Mamalida, Koi Punasalasiko to the Yanarego. Idea right, Paratani, Malayana. Kaino ibema nung hado akhoi puna enjoy tawruse haibani kaino sumai tawbase ai haina deda plan loina sinba loire kansida sinba horakpada ngairi kaino yawba yawdaba haidudi ai ga pamani noi nungai ai phaba masaga lairbai khoiga manaba yabra malayana khumlakjingai amana yare silaibi nangsu nung hado ki wasida lairbai na khunba mu puthoraktrasu sum mayam nung hado puluse haibagi wani nang yawjaga ekta tokadaba nate Silaibina. Aduna bu noi chatluro haris yeiso. Asia iduna pamlambadagi hawgatli mamanabi amana. Kaisa toino. Library da lairigam ta thamukigi noi miyam phamoko. Hanna yengamdana sakri. Kasaidagi wangang lamdaba palngakpa hausik ta da hairei. Asidi kainomnina. Masagasi phabasagai ngauredana. Adumna moi punna phamlibadugi mapada yangoi sanahoigi kangbudo phauraga satkibaduda palngakpado munna yenglaga laidu ubada malayana
ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯁꯛ ꯐꯖꯕꯤ ꯃꯌꯥꯝꯅ ꯌꯥꯕꯤ ꯕꯥꯃꯣꯟ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯁꯦ ꯃꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯏ꯫ ꯄꯜꯉꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯋꯥꯏꯖꯥꯔꯗꯤ ꯌꯣꯟꯗꯕꯅꯤꯗ ꯅꯪꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯗ ꯀꯜꯂꯛꯏꯔ ꯀꯩꯅꯣ? ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯀꯩꯗꯧ ꯀꯜꯂꯛꯇꯣꯏꯕ? ꯃꯉꯣꯟꯗꯩꯗꯤ ꯑꯩꯅ ꯂꯣꯏ ꯍꯦꯜꯂꯤ꯫ ꯍꯦꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁ ꯊꯣꯛꯃꯤꯟꯅꯔꯒ ꯑꯃꯁꯨꯅ ꯇꯥꯏꯇꯜ ꯂꯧꯈ꯭ꯔꯤꯗꯣ꯫ ꯑꯗꯨꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯅꯔꯚꯁ ꯑꯣꯏꯕꯒꯤꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯤꯜꯂꯨ꯫ ꯅꯪꯅ ꯃꯥꯏ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯒ ꯀꯩ ꯀꯥꯟꯅꯒꯦ? ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯌꯥꯝ ꯀꯥꯏꯔꯕ꯫ ꯃꯥꯂꯥꯌꯥ ꯁꯥꯎꯅ ꯂꯦꯞꯈꯠꯂꯛꯄꯗꯨꯗ ꯄꯜꯉꯥꯛꯄꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯐꯝꯊꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯅꯪꯁꯨ꯫ ꯑꯩꯅ ꯌꯥꯔꯦ ꯁꯤ ꯀꯅꯥꯗꯅꯣ? ꯃꯃꯥꯟꯅꯕꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯂꯥꯌꯥꯅ ꯅꯪꯁꯨꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯥꯏꯕꯤꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯁꯥꯎꯔꯅꯨꯁꯦ ꯀꯩ ꯆꯥꯔꯨꯁꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯦꯝꯃꯒ ꯄꯜꯉꯥꯛꯄꯒ ꯃꯥꯂꯥꯌꯥꯒꯗꯣ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅꯁꯨ ꯎꯍꯧꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯅ? ꯄꯜꯉꯥꯛꯄ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯅ? ꯍꯩꯃꯥ ꯃꯥꯂꯥꯌꯥꯅꯤꯅꯦ꯫ ꯃꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯔꯤ ꯖꯥꯠꯂꯣ? ꯀꯣꯏꯅꯔꯗꯤ ꯐꯔꯦ ꯌꯥꯝ ꯋꯥꯏ ꯁꯪꯉꯅꯤ ꯑꯩ꯫ ꯑꯁꯦꯡꯕꯒꯤ? ꯇꯥꯅꯤꯡꯗꯦꯀꯣ꯫ ꯍꯣꯏꯗ ꯆꯥꯅ ꯆꯥꯅꯕ ꯀꯣꯏꯅꯖꯈꯤꯁꯅꯨ꯫ ꯍꯣꯔꯦꯟ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯦ꯫ ꯍꯣꯏ ꯆꯠꯁꯦ ꯑꯗꯣ ꯌꯥꯝꯗꯤ ꯀꯨꯏꯔꯛꯀꯨꯝꯁꯤꯀꯣ꯫ ꯌꯦꯡꯗꯪ ꯌꯦꯡꯉꯒ ꯂꯥꯛꯁꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯛꯏ꯫ ꯂꯣꯏꯁꯤꯡꯅ MUꯗ ꯂꯥꯛꯄꯗ ꯀꯩꯐꯥ ꯂꯩꯔꯝꯕꯗꯨꯗ ꯀꯩꯅꯣ ꯀꯩꯗꯧꯏꯅꯣ ꯅꯪ ꯑꯁꯤꯗ? ꯃꯥꯁꯇꯔꯗꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔꯅ ꯈꯜꯂꯛꯏꯕ꯫ ꯀꯔꯤ? ꯑꯥꯗ ꯇꯝꯕ ꯀꯩꯗꯧꯔꯕ? ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯉꯥꯎꯈꯠꯂꯛꯏꯔꯣ ꯅꯪ? ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯅ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯂꯛꯇ꯭ꯔꯤꯁꯦ꯫ ꯊꯣꯛ ꯃꯣꯛ ꯇꯧꯅꯨ ꯀꯩꯐꯥ꯫ ꯇꯝꯗꯧꯕꯗꯣ ꯏꯔꯦꯟꯖꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯣ꯫ ꯈꯪꯗꯦ ꯑꯩ ꯑꯥꯗ ꯁꯨꯡꯆꯠ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯅꯣꯏ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯆꯥꯒꯤ ꯋꯥꯁꯦ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯆꯦ ꯁꯤꯝꯇ ꯄꯤꯔꯝꯈꯤꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯗꯣ ꯅꯪꯅ ꯒꯥꯔꯤꯒ ꯊꯧꯔꯒ ꯂꯥꯛꯏꯁꯤꯕꯨ ꯅꯈꯨꯠꯇꯨꯕꯨ ꯀꯔꯤꯝ ꯇꯧꯗ꯭ꯔꯣ? ꯍꯦꯔꯣꯅꯕꯨ ꯀꯩꯅꯣ? ꯑꯁꯨꯝꯅ ꯂꯣꯏꯖꯤꯡꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯄꯨꯟꯅ ꯂꯣꯏꯖꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯃꯒ ꯂꯣꯏꯖꯤꯡꯒ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯩꯐꯥꯅ ꯀꯩꯅꯣ ꯅꯪ ꯁꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯂꯩꯔꯕꯣ? ꯑꯩꯈꯣꯏ ꯏꯃꯨꯡ ꯕꯣꯔꯗꯔ ꯈꯥꯅꯔꯦ ꯑꯗꯨꯅꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯏꯅꯗꯒꯤꯁꯨ ꯅꯪꯅꯦꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ꯫ ꯅꯍꯥꯟꯗꯣ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯞ ꯇꯥꯅ ꯈꯠꯅꯔ ꯃꯥꯅꯤ꯫ ꯅꯍꯥꯟꯈꯩ ꯈꯠꯅꯕꯗꯗꯤ ꯀꯩꯁꯨ ꯈꯟꯅꯗꯕꯅꯤ꯫ ꯅꯍꯥꯟꯒꯤꯗꯨꯗꯤ ꯏꯃꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯌꯥꯎꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯥꯇꯣꯟꯒ ꯕꯣꯛꯀ ꯑꯃ ꯑꯩꯅꯤ ꯏꯆꯟꯅꯦ ꯏꯃꯥꯅꯦ ꯑꯃ ꯆꯥꯔꯦ꯫ ꯍꯣꯏ ꯑꯩꯕꯨꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯐꯝꯗꯤ ꯆꯥꯏ꯫ ꯅꯣꯏ ꯑꯕꯣꯛꯁꯦ ꯑꯍꯟꯗꯪꯁꯤꯗ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯥꯂꯤꯀꯥꯅ ꯀꯅꯥꯏ ꯒꯥꯔꯤꯅꯣ ꯁꯨꯃꯥꯡꯁꯤꯗ ꯈꯥꯝꯃꯤꯁꯤꯅ ꯑꯃꯨꯛ? ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯑꯇꯣꯝꯕ ꯑꯇꯣꯝꯕꯧ ꯅꯪꯕꯨ ꯂꯩꯇ꯭ꯔꯣ? ꯋꯥꯕꯅ ꯁꯤꯔꯦꯗ ꯖꯨꯔꯤꯁꯤꯗ ꯑꯃꯨꯛꯇ ꯐꯝꯈꯤꯒꯦ꯫ ꯉꯥꯡꯂꯤꯕꯗꯨ ꯃꯅꯨꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯁꯨ ꯂꯣꯏꯖꯤꯡꯍꯣꯏꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇ ꯊꯣꯔꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯨꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯪꯂꯨꯔꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯛꯂꯣꯏꯗꯕꯅꯅꯤ꯫ ꯃꯥꯂꯤꯀꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯩꯐꯥꯅ ꯅꯨꯡꯁꯥꯅꯒ ꯁꯥꯔꯀꯥꯟꯁꯤꯗ ꯀꯔꯥꯏ ꯆꯠꯂꯨꯔꯤꯖꯥꯠꯅꯣ ꯅꯣꯏ ꯑꯕꯣꯛꯁꯤꯅ? ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯂꯨꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯐꯥ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯣꯏꯁꯤꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤ ꯍꯜꯂꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯅꯣ ꯉꯟꯅ ꯂꯩꯁꯤꯅ? ꯑꯩꯕꯨ ꯊꯤꯜꯂꯝꯕꯗ ꯉꯥꯏꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀ꯭ꯂꯥꯁꯁꯨ ꯇꯧꯗꯕ ꯀꯣꯂꯦꯖꯇꯨꯗ ꯑꯩ ꯀꯩꯗꯧꯔꯒ ꯂꯩꯌꯣ ꯍꯥꯏꯅꯣ? ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯇꯥꯃꯣ ꯈꯣꯏꯗꯧ ꯁꯧꯒꯠꯂꯒ ꯂꯩꯉꯥꯏꯁꯤꯗ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯁꯅꯥ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯨꯁꯤ ꯂꯥꯛꯑꯣ꯫ ꯂꯣꯏꯁꯤꯡ ꯑꯁꯣꯛꯄ ꯍꯥꯏꯗꯨ ꯇꯥꯕꯗ ꯃꯆꯜꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯎꯔꯨꯗꯦ ꯃꯈꯨꯠ ꯈꯨꯅꯤꯡꯗꯨꯁꯨ ꯇꯠꯂꯝꯃꯤ꯫ ꯂꯣꯏꯁꯤꯡ ꯈꯣꯟ ꯀꯜꯂꯞꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯀꯅꯥ ꯇꯧꯔꯤꯅꯣ? ꯂꯣꯏꯁꯤꯡꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯨꯡꯗꯒꯤ ꯀꯩꯐꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯀꯩꯐꯥ ꯎꯕꯗꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯀꯩꯐꯥꯅ ꯂꯣꯏꯁꯤꯡꯗ ꯀꯩꯗꯧꯏ ꯍꯥꯏꯅꯣ? ꯂꯣꯏꯁꯤꯡꯅ ꯍꯪꯉꯤꯅꯦ ꯈꯨꯝꯗꯦ ꯃꯆꯤꯟꯁꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯇꯞꯅ ꯏꯪꯅ ꯍꯪꯉꯗꯤ ꯈꯨꯝꯗꯧꯕ
ꯈ꯭ꯋꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯀꯩꯐꯥꯅ ꯚꯥꯏ ꯑꯩ ꯍꯪꯒꯦꯁꯦ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯁꯅꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯣ ꯆꯠꯀꯨꯝꯁꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯃꯃꯥ ꯂꯩꯃꯁꯨ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯩꯁꯤꯂꯦꯝꯕꯤꯅ ꯏꯕꯥꯅꯤꯗꯤ ꯆꯨꯝꯅ ꯊꯧꯗꯣꯔꯛꯂꯕꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯁꯤꯜꯂꯛꯄꯅꯤ ꯑꯗ ꯑꯩꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗꯗꯅ ꯂꯝꯕꯤꯒ ꯅꯥꯟꯕꯁꯤꯗ ꯅꯪꯗꯤ ꯀꯔꯥꯏ ꯁꯣꯛꯄ ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯃꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯝꯕ ꯌꯥꯗ꯭ꯔꯣ ꯈꯣꯡꯗ ꯒꯥꯔꯤꯅ ꯅꯟꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯂꯩ ꯄꯨꯔꯥ ꯀꯣꯛꯆꯥꯛꯀꯤ ꯃꯤꯅꯤ ꯃꯥꯅ ꯇꯟꯗꯅ ꯀꯅꯥ ꯃꯥꯟꯅꯕꯤꯗꯕꯒꯤ ꯒ꯭ꯔꯦꯠ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯅꯣꯏ ꯀꯣꯂꯦꯖꯇ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯇꯥꯎ ꯃꯄꯨꯟꯁꯤꯒꯤ ꯀꯥꯎ ꯉꯝꯃꯣꯏꯗꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯂꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯃꯅ ꯈꯠꯅ ꯆꯩꯅꯕꯗꯤ ꯇꯧꯒꯅꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯏꯃꯥ ꯀꯩꯗꯧꯕꯩ ꯈꯠꯅꯔꯣꯏꯗꯣꯏꯅꯣ ꯏꯆꯜꯁꯤ ꯁꯤꯔꯝꯃꯗꯤ ꯃꯥ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯇꯨꯔꯤꯉꯩꯗꯨꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯂꯥꯛꯁꯤꯜꯂꯨꯅꯦ ꯂꯣꯏꯔꯦꯅꯦ ꯑꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯐꯩꯅ ꯇꯣꯡꯉꯝꯕꯒꯤ ꯈꯔ ꯐꯔꯤꯅꯤ ꯁꯤꯐꯥꯎ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯦꯟꯅ ꯁꯣꯛꯑꯝꯒꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯗꯅ ꯇꯧꯔꯤꯗꯨ ꯃꯥꯂꯤꯀꯥꯗꯨ ꯊꯣꯛꯂꯛꯇꯦ ꯊꯑꯣꯏꯅ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯁꯅꯥꯇꯣꯝꯕꯗꯨ ꯍꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯗ ꯇꯧꯔꯤꯕꯁꯤꯅ ꯒꯥꯔꯤ ꯁꯤꯠꯂꯦꯌꯦ ꯂꯩꯃꯅ ꯍꯥꯏꯔꯛꯄꯅꯤ ꯌꯦꯡꯉ ꯊꯧꯕ ꯌꯥꯗ꯭ꯔꯥ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯅꯠꯇꯦꯗ ꯑꯉꯥꯎ ꯐꯩ ꯑꯃꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯩꯅꯤ ꯁꯤꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯤꯕ ꯌꯥꯗꯕ ꯆꯠꯂꯨ ꯂꯩꯁꯥꯕꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯨꯅꯤ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯕꯗꯅꯥꯝ ꯆꯥꯔꯒ ꯂꯩꯍꯧꯅꯕ ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯊꯣꯔꯛꯏ ꯂꯣꯏꯁꯤꯡꯗꯤ ꯁꯥꯎꯔꯤ ꯍꯌꯦꯡꯃꯨꯛ ꯆꯠꯂꯒ ꯊꯤꯛ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯂꯩ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯁꯣꯛꯄꯗꯨ ꯀꯩꯐꯥꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯧꯕ ꯂꯥꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛ ꯇꯧꯔꯨꯁꯤ ꯍꯥꯏꯗꯅ ꯊꯦꯝꯃꯒ ꯄꯨꯈ꯭ꯔꯦ ꯀꯩꯐꯥ ꯇꯞꯅ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩ ꯀꯩꯐꯥ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯉꯥꯛꯄ ꯀꯧꯏ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯦꯠꯂꯤꯁꯦ ꯀꯔꯝꯕ ꯈꯨꯌꯦꯠꯅꯣ ꯀꯣꯏꯅꯔꯁꯦꯌꯦ ꯀꯩꯐꯥ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯕꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒꯤꯕꯨ ꯀꯣꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯆꯒꯠ ꯇꯧꯕ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯖꯩ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯂꯩꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯇꯧꯔꯝꯕꯗꯨ ꯂꯦꯞꯄꯒ ꯂꯁꯤꯡꯒꯗꯨ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯈꯪꯕ꯭ꯔꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯣꯠꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯀꯩꯐꯥꯅ ꯑꯗꯨꯗꯤ ꯅꯣꯏ ꯍꯤꯔꯣꯗ ꯍꯥꯏꯔꯒ ꯐꯨꯍꯟꯕ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯍꯤꯔꯣꯅ ꯅꯪꯁꯦ ꯀꯌꯥ ꯄꯥꯝꯕꯤꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯑꯩ ꯎꯔꯗꯤ ꯅꯍꯥꯟꯅ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯏꯅꯩ ꯇꯥꯔꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨ ꯅꯨꯡꯁꯤꯔꯛꯏ ꯁꯥꯎꯁꯤꯟꯅꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯗꯁꯨ ꯑꯩꯅ ꯀꯩꯁꯨ ꯐꯨꯕꯤꯌꯨ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯍꯤꯔꯣꯗꯣ ꯁꯤꯗ ꯂꯩꯔꯝꯃꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯁꯣꯛꯑꯝꯃꯣꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯣꯂꯦꯖꯀꯤ ꯕꯦꯒꯇꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤ ꯀꯩꯐꯥ ꯃꯄꯨꯛꯅꯤꯡꯗ ꯇꯁꯦꯡꯅ ꯀꯣꯏꯕꯨ ꯀꯣꯏꯔꯖꯥꯠꯂꯅꯦ ꯑꯁ ꯂꯣꯏꯁꯤꯡ ꯇꯥꯅꯕ ꯚꯥꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯂꯣꯏꯁꯤꯡ ꯀꯥꯗꯒꯤ ꯊꯣꯔꯛꯑꯒ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯕꯕꯥꯒ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯔꯛꯏ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯍꯣꯏ ꯚꯥꯏ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯂꯛꯂꯒ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯤꯡꯗꯒꯤ ꯂꯩꯃꯅ ꯏꯆꯥꯊꯣꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯂꯩꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯤ ꯏꯆꯥꯊꯣꯏ ꯃꯪꯒꯅꯨꯀꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯉꯜꯂꯤꯉꯩ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯔꯛꯆꯍꯧ ꯇꯨꯡꯗ ꯅꯤꯡꯉꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯍꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝ ꯏꯃꯥ ꯅꯅꯦ ꯍꯣꯏꯗꯒꯤ ꯐꯤꯒꯤ ꯄꯩꯁꯥ ꯂꯧꯔꯨꯈꯤꯒꯦ ꯅꯕꯨꯡꯁꯦ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯕꯅꯅꯤ ꯁꯅꯥꯇꯣꯝꯕꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯂꯤꯀꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯅꯣ ꯉꯪꯅꯈ꯭ꯔꯤꯗꯨꯅ ꯇꯥꯕꯗꯤ ꯇꯥꯔꯝꯂꯤ ꯊꯣꯛꯇꯨꯅ ꯍꯪꯂꯗꯕꯒꯤ ꯋꯥꯅꯤ ꯁꯅꯥꯇꯣꯝꯕꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯇꯧꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯝ ꯊꯛꯄꯅꯤ ꯏꯈꯠ ꯍꯦꯛ ꯈꯠꯆꯟꯅꯔꯗꯅ ꯁꯦꯜꯗꯤ ꯀꯌꯥ ꯄꯤꯔꯛꯑꯦ 10,000 ꯍꯥꯟꯅ ꯄꯤꯔꯛꯏ
ꯀꯨꯟꯗꯁꯨ ꯐꯥꯍꯜꯂꯛꯎ ꯃꯁꯤꯠ ꯃꯁꯤꯠ ꯃꯊꯪ ꯊꯥꯗ ꯄꯨꯂꯞ ꯄꯤꯔꯛꯅꯕ ꯇꯧꯒꯦꯅ ꯍꯥꯏꯍꯧꯕꯅꯤ ꯃꯥꯂꯤꯀꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯅꯦ ꯊꯥꯕꯂꯩꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯛꯏꯅꯦ ꯀꯅꯥꯏꯅꯣ ꯀꯔꯤꯅꯣ ꯅꯪꯒꯤꯅꯤꯗꯅ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯥꯞ ꯆꯥꯗꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯈꯤ ꯃꯥꯂꯤꯀꯥ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯅꯪꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯝꯗꯅ ꯍꯣꯡꯉꯅꯤ ꯑꯩꯅ